Hauzik tholiba Manipur gi irang hanjelakle adubu mafam kharada chathok chasin tawbadi ngamdri adubu tha taruki manungda loishinba ngamlagani kukizo amadi maitei furuki luchingba singa wari sannabagi damak emergency ama half le haina Chief Minister na Fongdokre amadi CM resign tawal ka mari lenena mahak na hai karigidamak CM from dagi resign tawgadoribano mahak na kanagishu maral huruba laite Loinana scandal amatadasu chanaba laite mahakna sunatagi lamdam asidagi illegal immigrant amasung poppy pambi park sana thabadagi kannaba honakhibani mahaki mathaudi Manipur kanbani adubu mahakna CM gi famda famlingaida maitai ama oina ubigano CM haibasi Manipur gini Manipurda khundariba jati khudimaki haina su fongdoki mahakna makha taraduna arambai tengol haibagi asi cultural organization amani adubu khanghaudana horakpa irang asina maram oiraga state amadi center na su thawrang lehodabana khutta khulai paiduna maitai miyam kannaba khonarakibani amadi anti national oigadaba amasung communal gi thabak thawram sing amata tawdanaba amasung lengangna paikhalakliba khongthang singda mateng pangnaba arambai tengolda khanganba laikhre ama masiga loinana Makoigi Maikaidagi wapamsu amata fongtok tanaba mahakna haikiba laikre madumakna haukiba tha mangarum asi karigumba amata fongtorakpa laitri loinana arambai tengol anti national amadi extremist kaidongdo oihaloi haina mahakna fongdoki